ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯕ꯭ꯔꯤꯖꯤꯠꯇꯒꯤ ꯃꯍꯩ꯫ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯕ꯭ꯔꯤꯖꯤꯠꯇꯒꯤ ꯃꯍꯩ ꯑꯍꯥꯟꯕ ꯇꯥꯡꯀꯛ꯫ ꯅꯨꯃꯤꯗꯥꯡ ꯁꯟꯙ꯭ꯌꯥ ꯌꯥꯆꯪꯂꯛꯄ ꯃꯇꯝꯅꯤ꯫ ꯃꯣꯍꯣꯟ, ꯅꯤꯃꯥꯏ ꯑꯃꯗꯤ ꯕꯣꯕꯤ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯑꯍꯨꯝꯗꯣ ꯃꯈꯣꯏ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯀꯣꯏꯊꯣꯛꯂꯨꯁꯤ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯁꯟꯙ꯭ꯌꯥ ꯌꯥꯆꯪꯂꯛꯄꯒꯤ ꯙꯨꯞ ꯊꯥꯡꯃꯩ ꯊꯥꯅꯕ ꯃꯇꯝꯅꯤ꯫ ꯒꯤꯇꯥꯔꯥꯅꯤꯗꯣ ꯏꯁꯤꯡꯒꯤ ꯕꯥꯔꯇꯤꯜ ꯑꯃ ꯄꯥꯏꯗꯨꯅ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯗꯨ ꯇꯝꯅ ꯄꯔꯞ ꯂꯥꯛꯂꯤ꯫ ꯃꯃꯥꯟꯅꯕꯤ ꯃꯊꯪ ꯍꯧꯔꯨꯕꯅꯤ, ꯑꯗꯨꯕꯨ ꯃꯈꯣꯏꯗꯤ ꯏꯁꯤꯡ ꯁꯣꯛꯂꯨꯔꯦ ꯍꯥꯏꯔꯛꯄ꯭ꯔꯥ ꯀꯔꯤꯅꯣ ꯃꯇꯣꯝꯇ ꯂꯥꯛꯂꯤ꯫ ꯒꯤꯇꯥꯔꯥꯅꯤꯅ ꯂꯥꯛꯄꯗ ꯎꯕꯗ ꯃꯣꯍꯣꯟꯅ "ꯑꯥꯏ ꯅꯤꯃꯥꯏ, ꯌꯦꯡꯉꯨꯅꯦ, ꯒꯤꯇꯥꯔꯥꯅꯤꯁꯤ ꯉꯁꯤꯗꯤ ꯃꯇꯣꯝꯇ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯏꯅꯦ꯫ ꯇꯥꯟꯖꯥ ꯑꯁꯤ ꯅꯥꯟꯊꯣꯛꯍꯟꯕ ꯌꯥꯗ꯭ꯔꯦ꯫ ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯋꯥꯍꯩꯗꯨ ꯃꯉꯣꯟꯗ ꯍꯥꯏꯗꯕ ꯌꯥꯗ꯭ꯔꯦ." "ꯍꯦꯔꯥ, ꯇꯧꯔꯨꯅꯨꯗ ꯃꯣꯍꯣꯟ, ꯅꯪꯅ ꯃꯔꯣꯜ ꯑꯃ ꯌꯥꯁꯨ ꯌꯥꯗ꯭ꯔꯕ ꯅꯨꯄꯤ ꯑꯁꯤꯗ ꯍꯟꯖꯟ ꯍꯥꯏꯔꯗꯅ ꯃꯇꯝ ꯃꯥꯡꯍꯜꯂꯤꯕꯗꯨꯕꯨ ꯇꯟꯕꯨ ꯇꯟꯗ꯭ꯔꯣ?" ꯋꯥꯐꯝ ꯑꯗꯨꯗ ꯕꯣꯕꯣꯏꯅ "ꯍꯦꯔꯥ, ꯅꯨꯄꯤ ꯑꯁꯤꯗꯤꯅꯦ, ꯍꯥꯏꯒꯗꯕꯅꯤ, ꯉꯪꯒꯗꯕꯅꯤ, ꯇꯛꯀꯗꯕꯅꯤ, ꯃꯇꯝ ꯑꯗꯨꯗ ꯈꯥꯡꯕ ꯉꯝꯗ꯭ꯔꯀꯥꯟꯗꯅꯦ ꯌꯥꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯍꯥꯏꯕꯒ ꯊꯣꯛ ꯍꯦꯛ ꯌꯥꯔꯛꯑꯣ ꯑꯗꯨꯗꯤ ꯀꯗꯥꯏꯗꯒꯤ ꯌꯥꯔꯗꯒꯦ?" ꯃꯈꯣꯏ ꯑꯍꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯒꯤꯇꯥꯔꯥꯅꯤꯗꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯒꯤꯇꯥꯔꯥꯅꯤ ꯃꯈꯣꯏ ꯑꯍꯨꯝ ꯂꯩꯕꯗꯨꯗ ꯈꯔꯗꯤ ꯈꯧꯇꯛ ꯆꯥꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯇꯉꯥꯏꯃꯛ ಫದꯕꯅ ꯏꯁꯤꯡꯗꯣ ꯁꯣꯛꯇꯕ ꯌꯥꯗꯕꯅ ꯄꯔꯞ ꯂꯥꯛꯂꯤ꯫ ꯄꯨꯈ꯭ꯔꯤꯒꯤ ꯆꯥꯎꯔꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯁꯥꯔꯤꯕ ꯊꯥꯛ ꯑꯗꯨꯗ ꯃꯊꯪ ꯀꯨꯝꯊꯔꯛꯂꯒ ꯏꯁꯤꯡ ꯑꯗꯣ ꯁꯠ ꯍꯩꯗꯣꯛꯏ, ꯑꯗꯨꯒ ꯏꯁꯤꯡ ꯑꯗꯣ ꯁꯣꯛꯀꯠꯂꯤ꯫ ꯕꯥꯇꯜ ꯑꯗꯨ ꯄꯥꯏꯗꯨꯅ ꯀꯥꯈꯠꯂꯛꯄꯗ ꯃꯣꯍꯣꯟꯅ "ꯉꯥꯏꯈꯣ ꯒꯤꯇꯥ, ꯀꯩꯅꯣꯝꯇ ꯍꯪꯏ." ꯒꯤꯇꯥꯔꯥꯅꯤꯅ "ꯀꯔꯤꯅꯣ ꯍꯥꯏꯒꯗꯧꯔꯤꯕꯗꯨꯕꯣ? ꯑꯩ ꯍꯥꯟꯅ ꯈꯪꯏ." "ꯑꯣ, ꯍꯥꯟꯅ ꯈꯪꯂꯕꯗꯤ ꯄꯥꯎꯈꯨꯝꯗꯨꯁꯨ ꯄꯤꯔꯛꯂꯣꯗꯅ." ꯒꯤꯇꯥꯔꯥꯅꯤ ꯐꯩꯔꯞ ꯌꯦꯡꯂꯒ "ꯄꯥꯎꯈꯨꯝꯗꯤ ꯍꯥꯟꯅ ꯄꯤꯈ꯭ꯔꯕꯗꯨꯗꯤ, ꯑꯩ ꯌꯥꯔꯣꯏ ꯍꯥꯏꯗꯅ." ꯒꯤꯇꯥꯔꯥꯅꯤ ꯆꯠꯈꯤꯒꯦ ꯇꯧꯕꯗ ꯅꯤꯃꯥꯏꯅ "ꯇꯧꯅꯨꯗ ꯒꯤꯇꯥ, ꯅꯪꯕꯨ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯃꯣꯍꯣꯟꯅ ꯂꯨꯝꯂꯛꯂꯤꯕꯁꯤ ꯉꯁꯤ ꯉꯔꯥꯡꯇꯒꯤ ꯋꯥ ꯅꯠꯇ꯭ꯔꯦ꯫ ꯅꯪꯅ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯑꯗꯨꯝ ꯍꯥꯏꯗꯨꯅ ꯂꯥꯛꯂꯕꯅꯤ꯫ ꯈꯔꯁꯨ ꯍꯥꯏꯅ ꯇꯅꯕ ꯌꯥꯅꯁꯤ ꯀꯩꯗꯧꯔꯒꯦ? ꯑꯔꯦꯝꯕꯗ ꯂꯩꯃꯟ ꯆꯜꯂꯒ ꯇꯣꯛꯀꯅꯤꯅꯦ." ꯒꯤꯇꯥꯔꯥꯅꯤ ꯄꯥꯏꯔꯝꯂꯤꯕ ꯕꯥꯔꯇꯤꯜ ꯑꯗꯣ ꯊꯝꯃꯤ, ꯑꯗꯨꯒ ꯅꯤꯃꯥꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ "ꯀꯔꯤ ꯍꯥꯏꯕ ꯍꯧꯖꯤꯛꯀꯤꯗꯣ? ꯍꯥ, ꯀꯔꯤ ꯍꯥꯏꯕꯅꯣꯕ? ꯅꯈꯣꯏꯒꯤꯁꯤ ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯂꯩꯇꯦ ꯍꯥꯏꯗꯅ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯣ?" ꯕꯣꯕꯣꯏꯅ "ꯋꯥꯈꯜꯗꯣ ꯑꯗꯣꯝꯗ ꯆꯠꯈ꯭ꯔꯤꯅꯣ꯫ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗꯤ ꯄꯥꯈꯪ ꯑꯃ ꯑꯣꯏꯅ ꯂꯩꯁꯥꯕꯤ ꯑꯃꯗ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯕꯁꯤ ꯃꯍꯧꯁꯥꯅ ꯍꯥꯏꯅꯕꯅꯤ, ꯌꯥꯁꯨ ꯑꯗꯨꯝ ꯌꯥꯅꯕꯅꯤ." ꯒꯤꯇꯥꯔꯥꯅꯤꯅ ꯕꯣꯕꯣꯏꯗ ꯑꯣꯟꯁꯤꯜꯂꯒ "ꯅꯔꯝꯆꯠꯇꯣ ꯍꯥꯟꯅ ꯆꯨꯝꯈꯣ, ꯑꯗꯨꯒꯅꯦ ꯅꯨꯄꯤꯗ ꯍꯥꯏꯌꯣ." ꯒꯤꯇꯥꯔꯥꯅꯤ ꯕꯥꯇꯜ ꯑꯗꯨ ꯄꯥꯏꯈꯠꯇꯨꯅ ꯆꯠꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯃꯥꯏꯅ "ꯑꯩꯈꯣꯏꯒꯤ ꯂꯝꯆꯠꯁꯤ ꯍꯥꯟꯅ ꯆꯨꯝꯈꯣ ꯀꯥꯏꯅ, ꯑꯩꯈꯣꯏꯒꯤ ꯂꯝꯆꯠꯅ ꯃꯉꯣꯟꯗ ꯀꯩꯗꯧꯔꯒꯦ? ꯌꯨ ꯈꯔ ꯊꯛꯄ, ꯈꯔ ꯉꯥꯎꯊꯣꯛꯄ ꯍꯥꯏꯕꯁꯤꯗꯤ ꯅꯍꯥ ꯑꯣꯏꯕꯒꯤ ꯍꯧꯅꯁꯥꯅꯤ. ꯁꯤꯗꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯤꯁꯨ ꯂꯣꯏ ꯇꯧꯏ ꯀꯩꯅꯣ." ꯃꯇꯝ ꯑꯗꯨꯗ ꯕꯣꯕꯣꯏꯅ "ꯍꯦꯔꯥ, ꯃꯌꯥꯝꯅ ꯇꯧꯗꯕ ꯑꯩꯈꯣꯏꯅꯗꯤ ꯇꯧꯕ ꯊꯕꯛ ꯈꯔ ꯂꯩꯗ, ꯑꯗꯨꯗꯅꯤꯅꯦ ꯃꯥꯅ ꯌꯥꯔꯛꯇ꯭ꯔꯤꯁꯤ." ꯃꯣꯍꯣꯟꯅ "ꯀꯔꯤ ꯊꯕꯛꯅꯣ ꯑꯗꯨꯕꯣ? ꯃꯌꯥꯝꯅ ꯇꯧꯕ ꯑꯩꯈꯣꯏꯅ ꯇꯧꯗꯕ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯕꯅꯤꯗ?" "ꯃꯌꯥꯝꯗꯤ ꯌꯨ ꯊꯛꯏ, ꯑꯗꯒꯤ ꯉꯥꯎꯏ ꯂꯥꯡꯏ, ꯑꯗꯨ ꯐꯠꯇ꯭ꯔꯣ? ꯑꯩꯈꯣꯏꯒꯤꯗꯤ ꯌꯦꯡꯉꯨ, ꯅꯨꯄꯤ ꯑꯉꯥꯡ ꯊꯥꯒꯠ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯈꯣꯏꯅ ꯆꯥꯗꯕ ꯅꯤꯁꯥ, ꯑꯩꯈꯣꯏꯅ ꯍꯨꯔꯥꯟꯗꯕ ꯄꯣꯠ ꯂꯩꯔꯤꯕ꯭ꯔꯅꯦ? ꯉꯥꯟꯗꯁꯨ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯅ ꯃꯤ ꯑꯃꯒꯤ ꯃꯕꯨꯛꯀ ꯊꯥꯡꯅ ꯊꯤꯜꯂꯨꯗꯅ ꯍꯣꯁꯄꯤꯇꯥꯜ ꯌꯧꯈꯤꯕꯗꯣ? ꯃꯗꯨ ꯑꯩꯈꯣꯏꯅꯅꯤ ꯈꯪꯂꯛꯂꯕꯗꯤ ꯑꯩꯈꯣꯏꯒꯤ ꯐꯖꯐꯝ ꯂꯩꯇꯦꯅꯦ." ꯃꯣꯍꯣꯟꯅ ꯕꯣꯕꯣꯏꯒꯤ ꯃꯃꯥꯏꯗ ꯆꯪꯁꯤꯜꯂꯛꯂꯒ ꯈꯨꯄꯥꯛꯅ ꯌꯥꯝꯅ ꯇꯞꯅ ꯊꯥꯏ, ꯁꯦꯠ ꯂꯥꯎꯅ, ꯑꯗꯨꯒ "ꯍꯩ ꯕꯨꯙꯨ, ꯅꯪꯒꯤ ꯑꯗꯨꯒꯤ ꯋꯥꯗꯣ ꯋꯥꯅ ꯂꯥꯎꯔꯤꯗꯣ ꯀꯩꯒꯤꯅꯣ? ꯑꯄꯪꯕꯗ ꯂꯧꯁꯤꯡ ꯇꯥꯛꯎꯅꯨꯗ ꯇꯧꯏꯗꯅ." ꯃꯇꯝ ꯑꯗꯨꯗ ꯕꯣꯕꯣꯏꯅ "ꯂꯥꯛꯑꯣꯁꯦ, ꯅꯨꯄꯤ ꯃꯆꯥ ꯑꯃꯒꯤꯅꯦ
ꯄꯣꯛꯊꯣꯛꯅꯔꯒꯨꯝꯁꯤ ꯆꯠꯁꯤꯜꯂꯣ ꯕꯣꯕꯣꯏꯅ ꯃꯃꯥꯡ ꯊꯥꯔꯒ ꯆꯠꯈꯤꯕꯗꯨꯗ ꯅꯤꯃꯥꯏ ꯑꯃꯗꯤ ꯃꯣꯍꯣꯟꯅ ꯕꯣꯕꯣꯏꯅ ꯍꯥꯏꯔꯤꯁꯦ ꯈꯔ ꯃꯈꯩꯗꯤ ꯆꯨꯝꯂꯤꯕꯖꯥꯠꯅꯤ ꯑꯩꯈꯣꯏꯁꯨꯅꯦ ꯀꯔꯤꯅꯣ ꯈꯔꯗꯤ ꯇꯧꯕꯗꯤ ꯐꯕꯖꯥꯠꯅꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯕꯗꯤ ꯌꯥꯔꯣꯏ ꯅꯤꯃꯥꯏꯗꯣ ꯕꯣꯕꯣꯏꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯠꯈꯤ ꯃꯣꯍꯣꯟꯁꯨ ꯅꯤꯃꯥꯏꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯇꯨꯡꯗ ꯃꯥꯡꯗ ꯑꯃꯨꯛ ꯂꯥꯛꯃꯤꯟꯅꯔꯦ ꯈꯔ ꯆꯠꯂꯕꯒꯤ ꯇꯨꯡꯗ ꯃꯈꯣꯏꯅ ꯍꯦꯛ ꯌꯨ ꯊꯛꯐꯝ ꯑꯣꯏꯕ ꯖꯒꯥ ꯄꯦꯟꯗꯔ ꯑꯃ ꯂꯩ ꯃꯗꯨꯗ ꯆꯪꯉꯛꯂꯦ ꯑꯗꯨꯗꯨꯒ ꯃꯈꯣꯏꯅ ꯆꯥꯒꯗꯕ ꯊꯛꯀꯗꯕ ꯍꯤꯗꯥꯛ ꯂꯥꯡꯊꯛꯅꯆꯤꯡꯕ ꯈꯔ ꯂꯧꯔꯤ ꯑꯗꯨꯒ ꯈꯔ ꯀꯥꯆꯤꯜ ꯑꯣꯏꯔꯞꯅ ꯐꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯅꯤꯃꯥꯏꯅ ꯁꯨꯃꯥꯏꯅ ꯈꯔ ꯊꯛ ꯈꯔ ꯆꯥ ꯂꯩꯕꯁꯤꯅꯗꯤ ꯍꯌꯦꯡ ꯌꯨꯝ ꯀꯩ ꯄꯥꯜꯂꯒ ꯑꯩꯈꯣꯏꯕꯨ ꯀꯔꯤ ꯆꯥꯔꯒ ꯍꯤꯡꯒꯗꯧꯔꯤꯕꯅꯣ ꯃꯣꯍꯣꯟꯅ ꯀꯔꯤ ꯆꯥꯔꯒ ꯍꯤꯡꯒꯨꯅꯤꯒꯦꯅꯦ ꯆꯥꯛꯀ ꯏꯟꯖꯥꯡꯒ ꯆꯥꯔꯒ ꯍꯤꯡꯒꯗꯧꯕꯅꯤ ꯉꯥꯡꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯔ ꯃꯥꯜꯂꯦ ꯅꯥꯀꯟꯗꯒꯤ ꯀꯥꯡꯕꯨꯅ ꯆꯨꯝꯃꯦ ꯌꯨꯝ ꯄꯥꯜꯂꯒꯁꯨ ꯆꯥꯛꯀ ꯏꯟꯖꯥꯡꯒ ꯆꯥꯒꯗꯕꯅꯦ ꯑꯍꯦꯟꯕ ꯆꯥꯕ ꯌꯥꯕ ꯅꯠꯇꯦ ꯕꯣꯕꯣꯏꯗꯣ ꯃꯣꯍꯣꯟꯗ ꯑꯣꯟꯁꯤꯜꯂꯛꯂꯒ ꯆꯥꯛꯀ ꯏꯟꯖꯥꯡ ꯑꯗꯨꯅ ꯁ꯭ꯋꯥꯔꯦꯟꯗꯒꯤꯅꯦ ꯄꯨꯞ ꯑꯩꯒꯥ ꯇꯣꯃꯥꯅ ꯆꯥꯛ ꯃꯇꯨꯝ ꯊꯥꯗꯔꯛꯄ ꯉꯥ ꯃꯇꯨꯝ ꯊꯥꯗꯔꯛꯄ ꯑꯗꯨꯃꯥꯏꯅ ꯊꯥꯗꯕꯤꯔꯛꯑꯗꯤ ꯌꯦꯟꯕꯤꯔꯛꯑꯗꯤ ꯐꯕ ꯃꯇꯝ ꯑꯗꯨꯗ ꯅꯤꯃꯥꯏꯅ ꯍꯣꯏꯅꯦ ꯑꯗꯨꯅꯤꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯃꯣꯍꯣꯟꯅ ꯑꯃꯨꯛ ꯈꯨꯝꯃꯤ ꯍꯩꯃꯥ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥꯒ ꯄꯥꯕꯨꯡꯒ ꯂꯩꯔꯤꯁꯤꯗꯤ ꯃꯣꯏꯅ ꯃꯆꯥ ꯃꯅꯥꯎ ꯑꯣꯏꯕ ꯑꯩꯈꯣꯏꯕꯨ ꯊꯥꯛꯀꯗꯕ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯉꯝꯅꯦꯗꯅ ꯃꯣꯏ ꯑꯩꯈꯣꯏ ꯄꯣꯛꯏ ꯅꯠꯇ꯭ꯔꯣ ꯅꯥꯀꯟꯗꯒꯤ ꯑꯃꯅ ꯑꯃꯨꯛ ꯈꯨꯝꯃꯤ ꯆꯨꯝꯃꯤ ꯏꯕꯨꯡꯉꯣꯅ ꯍꯥꯏꯕ ꯑꯩꯈꯣꯏ ꯂꯣꯏ ꯌꯥꯖꯩ ꯃꯄꯥ ꯃꯃꯥ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯅꯈꯣꯏꯁꯦ ꯊꯥꯛꯑꯒꯦ ꯍꯥꯏꯗꯅ ꯄꯣꯛꯏꯕꯅꯤ ꯑꯩꯈꯣꯏꯅ ꯉꯝꯃꯤꯉꯩꯗꯤ ꯅꯈꯣꯏ ꯊꯥꯡꯒꯦ ꯁꯔꯨ ꯁꯌꯥꯡ ꯇꯦꯛꯂꯁꯨ ꯅꯣꯏ ꯄꯣꯛꯎꯕꯁꯦ ꯑꯩꯈꯣꯏꯒꯤ ꯏꯔꯥꯟ ꯅꯈꯣꯏꯅ ꯑꯩꯈꯣꯏ ꯄꯦꯜꯍꯟꯒꯗ꯭ꯔꯥ ꯍꯥꯏꯗꯅ ꯈꯜꯗꯅ ꯄꯣꯛꯎꯕꯅꯦ ꯑꯩꯈꯣꯏꯅ ꯅꯈꯣꯏꯕꯨ ꯑꯣꯏꯅ ꯁꯦꯕꯥ ꯇꯧꯐꯝ ꯊꯣꯛꯈ꯭ꯔꯦꯅꯦ ꯑꯁꯨꯝꯅ ꯑꯍꯜ ꯑꯗꯨꯅ ꯋꯥꯐꯩ ꯑꯁꯨꯝ ꯁꯨꯔꯛꯄ ꯑꯗꯨꯗ ꯃꯣꯍꯣꯟ ꯅꯤꯃꯥꯏ ꯑꯃꯗꯤ ꯕꯣꯕꯣꯏꯗꯣ ꯌꯥꯝꯅ ꯍꯩꯅꯔꯛꯇ꯭ꯔꯤ ꯃꯔꯝ ꯑꯗꯨꯅ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯄꯨꯜꯂꯒꯨꯝꯁꯤ ꯑꯁ꯭ꯋꯥꯏꯗ ꯑꯣꯏꯅ ꯄꯨꯜꯂꯨꯔꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯃꯣꯏꯅ ꯆꯥꯔꯤꯕ ꯊꯛꯂꯤꯕꯁꯤꯡ ꯑꯗꯣ ꯐꯖꯅ ꯄꯦꯛ ꯇꯧꯁꯜꯂꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯗꯨꯒꯤ ꯑꯇꯥꯕ ꯄꯩꯁꯥ ꯄꯤꯊꯣꯛꯂꯝꯂꯒ ꯃꯈꯣꯏ ꯑꯗꯣ ꯊꯣꯔꯛꯂꯤ ꯂꯩꯍꯧꯔꯤꯕ ꯑꯍꯜꯁꯤꯡ ꯑꯗꯨꯅ ꯏꯆꯥ ꯏꯁꯨ ꯅꯈꯣꯏ ꯑꯃꯨꯛ ꯍꯜꯂꯕ꯭ꯔꯣ ꯄꯥꯎꯇꯥꯛ ꯄꯤꯕꯗꯅꯦ ꯍꯔꯥꯎꯗꯕꯅꯤ ꯆꯠꯂꯣ ꯂꯥꯏꯗꯕ ꯃꯈꯩ ꯐꯪꯉꯒ ꯑꯗꯨ ꯍꯔꯥꯎꯕꯒꯤ ꯋꯥꯅꯤ ꯑꯍꯜꯁꯤꯡ ꯑꯗꯨ ꯉꯥꯡꯂꯒ ꯑꯗꯨꯃꯛ ꯂꯩꯍꯧꯔꯤ ꯃꯣꯍꯣꯟ ꯍꯣꯏꯒꯤ ꯇꯤꯝ ꯑꯗꯣ ꯑꯗꯨꯃꯛ ꯊꯣꯔꯛꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯕ ꯃꯤ ꯀꯌꯥ ꯆꯠꯅꯗꯕ LP ꯁ꯭ꯀꯨꯜ ꯑꯃ ꯂꯩꯔꯤꯕ ꯑꯗꯨꯒꯤ LP ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯃꯅꯤꯡꯗ ꯂꯩꯕ ꯁꯨꯛꯂꯕ ꯁꯟꯅꯕꯤ ꯋꯥꯄꯜ ꯃꯔꯛ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯃꯈꯣꯏ ꯑꯗꯣ ꯑꯍꯥꯡꯕ ꯑꯃ ꯊꯤꯗꯨꯅ ꯍꯣꯠꯅꯈ꯭ꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯑꯍꯨꯝ ꯑꯗꯣ ꯋꯥꯔꯤ ꯑꯁꯨꯝ ꯁꯥꯟꯅꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯕꯣꯕꯣꯏꯅ ꯑꯗꯣ ꯅꯪꯅ ꯒꯤꯇꯥꯔꯥꯅꯤꯁꯤ ꯌꯥꯝꯅ ꯄꯥꯝꯃꯒꯗꯤ ꯐꯥꯔꯁꯤꯔꯣ ꯃꯥ ꯐꯥꯕꯗꯤ ꯀꯩꯁꯨ ꯂꯩꯕ ꯊꯕꯛ ꯅꯠꯇꯦ ꯃꯥꯒꯤ ꯃꯄꯥ ꯕ꯭ꯔꯤꯖꯤꯠꯇ ꯀꯩꯁꯨ ꯂꯩꯕ ꯃꯤ ꯅꯠꯇꯦ ꯃꯥꯒꯤ ꯃꯃꯥ ꯁꯥꯟꯅꯔꯁꯨ ꯑꯗꯨ ꯃꯉꯥꯏ ꯂꯂꯣꯟꯏꯇꯤꯛ ꯈꯔ ꯇꯧꯔꯒ ꯄꯪꯍꯩ ꯍꯤꯡꯕꯅꯤ ꯃꯥꯒꯤ ꯃꯄꯥꯗꯨꯁꯨ ꯊꯤꯛ ꯑꯣꯏꯅ ꯀꯨꯏ ꯑꯣꯏꯅ ꯇꯧꯔꯗꯅ ꯃꯤꯅ ꯀꯔꯤꯁꯨ ꯎꯁꯤꯠꯄ ꯃꯤ ꯅꯠꯇꯦ ꯑꯗꯣ ꯐꯥꯔꯁꯤꯔꯣ ꯋꯥꯐꯝ ꯑꯗꯨꯗ ꯅꯤꯃꯥꯏꯅ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯅꯨꯄꯤ ꯑꯃ ꯐꯥꯕ ꯀꯥꯏꯁꯤ ꯆꯠꯅꯗ꯭ꯔꯕꯅꯤ ꯅꯣꯏꯅ ꯉꯁꯤ ꯐꯥꯔꯣꯅꯦ ꯅꯣꯡꯉꯥꯜꯂꯒ ꯃꯁꯥꯅ ꯌꯥꯗꯦꯅ ꯈꯨꯝꯃꯅꯤ ꯄꯩꯁꯥꯗꯨꯕꯨ ꯇꯤꯡꯉꯒ ꯇꯣꯛꯀꯗꯧꯔꯤꯕꯅꯤꯅꯦ ꯅꯨꯄꯤ ꯃꯁꯥꯁꯨ ꯐꯪꯉꯔꯣꯏ ꯀꯥꯟꯅꯗꯕ ꯋꯥꯅꯤꯗ ꯃꯗꯨ ꯅꯤꯃꯥꯏ ꯑꯃꯗꯤ ꯕꯣꯕꯣꯏ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯗꯨ ꯇꯥꯔꯒ ꯃꯣꯍꯣꯟꯅ ꯃꯥꯕꯨ ꯂꯧꯕ ꯂꯧꯗꯕ ꯑꯩ ꯀꯔꯤꯃꯠꯇ ꯈꯪꯗꯦ ꯃꯥꯗꯣ ꯅꯣꯡꯃꯇꯪꯗ ꯑꯣꯏꯔꯕꯁꯨ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯏꯅꯥꯛꯇ ꯊꯝꯕꯗꯨꯅꯤ ꯑꯩꯅ ꯄꯥꯝꯂꯤꯕꯁꯤ ꯐꯥꯒꯦꯔꯥ ꯆꯦꯟꯒꯦꯔꯥ ꯂꯥꯛꯀꯦꯔꯥ ꯑꯄꯥꯝꯕ ꯄꯣꯠꯁꯛꯇꯨꯗꯤ ꯃꯤꯀꯨꯞ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯍꯤꯊꯥꯅꯨꯡꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯒꯗꯧꯔꯤꯕꯅꯤ ꯕꯣꯕꯣꯏ ꯅꯪꯅ ꯍꯥꯏꯕꯗꯨꯅ ꯐꯒꯗꯕ ꯃꯥꯜꯂꯤ ꯒꯤꯇꯥꯔꯥꯅꯤ ꯑꯩꯅ ꯁꯨꯝ ꯄꯥꯎ ꯇꯥꯕꯗ ꯃꯈꯣꯏꯒꯤ ꯁ꯭ꯀꯨꯜ ꯇꯝꯃꯤꯟꯅꯕ ꯀꯣꯂꯦꯖ ꯇꯝꯃꯤꯟꯅꯕ ꯅꯨꯄꯥ ꯑꯃꯒ ꯃꯔꯤ ꯂꯩꯅꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯃ ꯇꯥꯏ ꯑꯗꯨꯅ ꯇꯥꯛꯅꯤꯡꯂꯤꯕꯗꯤ ꯑꯩꯁꯤ ꯃꯥꯅ ꯁꯨꯡꯄꯥꯝ ꯄꯥꯝꯗꯦ ꯇꯥꯛꯄꯅꯤ ꯄꯥꯝꯗ꯭ꯔꯕꯅꯤꯅ ꯑꯩꯅ ꯀꯔꯤ ꯇꯧꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯕ ꯇꯥꯔꯦꯗꯅ
ꯃꯥꯅꯅꯦ ꯅꯣꯡꯁꯥꯒꯤ ꯃꯃꯥꯡꯗ ꯁꯖꯤꯅ ꯀꯤꯅ ꯆꯦꯟꯕꯗꯧꯅ ꯆꯦꯟꯕꯗꯣ ꯑꯩ ꯌꯥꯝꯅ ꯌꯦꯡꯅꯤꯡꯉꯤ ꯏꯇꯥꯎ ꯃꯣꯍꯣꯟꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯕꯣꯕꯣꯏꯅ ꯐꯔꯦꯁꯦ ꯋꯥꯁꯦ ꯁꯨꯝ ꯁꯥꯡꯊꯅꯔꯒ ꯀꯥꯟꯅꯕ ꯐꯪꯂꯣꯏ ꯑꯗꯨꯅ ꯊꯕꯛ ꯑꯗꯨ ꯀꯩꯗꯧꯉꯩ ꯄꯥꯡꯊꯣꯛꯁꯤꯒꯦ ꯅꯨꯃꯤꯠ ꯑꯃ ꯍꯦꯛꯇꯃꯛ ꯂꯦꯞꯄꯨꯅꯦ ꯀꯩꯗꯧ ꯉꯝꯗꯣꯔꯤꯒꯦ ꯑꯃꯔꯣꯝꯗ ꯚꯥꯏ ꯃꯣꯍꯣꯟ ꯅꯪꯒꯤ ꯅꯥꯄꯥꯗꯨ ꯈꯨꯜ ꯑꯁꯤꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯄ꯭ꯔꯙꯥꯟ ꯑꯃ ꯑꯣꯏꯔꯤꯕꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯈꯨꯀꯟ ꯄꯥꯡꯒꯜꯂꯤ ꯑꯗꯨꯅ ꯅꯣꯏꯒꯤ ꯄꯥꯕꯨꯡꯅꯕꯨ ꯌꯥꯔꯕꯗꯤ ꯂꯣꯏꯔꯦ ꯅꯣꯏꯒꯤ ꯄꯥꯕꯨꯡꯒꯤ ꯃꯊꯛꯇ ꯋꯥ ꯉꯥꯡꯃꯤꯟꯅꯕ ꯃꯤ ꯈꯨꯜ ꯑꯁꯤꯗ ꯂꯩꯇꯦ ꯑꯗꯨꯅ ꯒꯤꯇꯥꯔꯥꯅꯤ ꯍꯌꯦꯡ ꯍꯦꯛꯇ ꯑꯃꯨꯛ ꯐꯥꯔꯒ ꯂꯣꯏꯔꯦ ꯅꯤꯃꯥꯏꯅ ꯕꯣꯕꯣꯏꯅ ꯉꯥꯡꯂꯤꯕꯗꯨꯗ ꯃꯔꯛ ꯊꯠꯆꯜꯂꯛꯂꯒ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯀꯩꯗꯧꯔꯒꯦ ꯐꯥꯕ ꯄꯨꯟꯕꯒꯤ ꯋꯥꯐꯝꯗ ꯇꯣꯛꯁꯤ ꯒꯤꯇꯥꯔꯥꯅꯤꯗꯨ ꯐꯥꯔꯒ ꯀꯗꯥꯏꯗ ꯊꯝꯗꯣꯔꯤꯕꯅꯣ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯤꯁꯨ ꯃꯆꯤꯟ ꯄꯥꯜꯂꯤꯕꯅꯤ ꯂꯥꯎꯔꯛꯀꯗꯧꯔꯤꯕꯅꯤ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯌꯥꯒꯗꯧꯔꯤꯕ꯭ꯔꯣ ꯕꯣꯕꯣꯏꯅ ꯁꯠ ꯑꯣꯟꯁꯜꯂꯛꯂꯒ ꯅꯤꯃꯥꯏꯗ ꯑꯦꯔ ꯏꯇꯥꯎ ꯅꯤꯃꯥꯏ ꯁꯨꯝ ꯄꯪꯁꯜꯂꯛꯀꯅꯨꯗ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯐꯥꯗꯣꯔꯤꯕꯁꯤ ꯃꯥ ꯏꯇꯥꯎ ꯃꯣꯍꯣꯟꯒꯤ ꯑꯣꯏꯈꯤꯕ ꯌꯥꯏ ꯑꯣꯏꯈꯤꯗꯕꯁꯨ ꯌꯥꯏ ꯑꯗꯨꯗꯤ ꯇꯝꯕ ꯉꯝꯕ ꯖꯥꯠ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕꯗꯨ ꯐꯪꯂꯒ ꯂꯣꯏꯔꯦ ꯀꯥꯟꯅꯗꯦ ꯊꯧꯔꯥꯡ ꯇꯧꯅꯕ ꯑꯗꯨꯝ ꯇꯧꯁꯤ ꯋꯥꯐꯝ ꯑꯗꯨꯗ ꯃꯣꯍꯣꯟꯅ ꯐꯔꯦꯁꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯍꯌꯦꯡ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯃꯥ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯀꯅꯤ ꯑꯗꯨꯗ ꯐꯥꯔꯒ ꯂꯣꯏꯔꯦ ꯅꯠꯇ꯭ꯔꯒꯅ ꯃꯌꯨꯝꯗ ꯆꯪꯂꯒ ꯍꯦꯛꯇꯃꯛ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯔꯒ ꯆꯤꯡꯊꯣꯔꯛꯁꯦ ꯍꯥꯏꯕ꯭ꯔꯣ ꯋꯥꯐꯝ ꯑꯗꯨꯗ ꯅꯤꯃꯥꯏꯅ ꯅꯣꯏꯒꯤꯁꯤꯗꯤ ꯁꯨꯝ ꯁꯥꯊꯤꯔꯛꯀꯗꯧꯔꯤ ꯐꯔꯦꯁꯦ ꯅꯕꯥꯅꯤꯅ ꯑꯗꯨ ꯌꯧꯅ ꯈꯜꯂꯗꯤ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯄꯗ ꯐꯥꯕ ꯍꯥꯏꯕꯗꯣ ꯌꯥꯔꯣꯏ ꯃꯔꯝꯗꯤ ꯃꯥ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝꯒ ꯍꯦꯛ ꯂꯥꯛꯄꯅꯤꯅ ꯃꯗꯨ ꯑꯣꯏꯔꯔꯣꯏꯗꯕ ꯋꯥꯐꯝ ꯑꯃꯅꯤ ꯑꯗꯨꯅ ꯃꯥꯅ ꯀꯣꯂꯦꯖ ꯆꯠꯄ ꯃꯇꯝꯗ ꯅꯠꯇ꯭ꯔꯒꯅ ꯍꯜꯂꯛꯄ ꯃꯇꯝꯗ ꯑꯣꯏꯅ ꯃꯥꯕꯨ ꯐꯥꯔꯁꯤ ꯀꯃꯥꯏꯅ ꯇꯧꯕ ꯅꯤꯃꯥꯏꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯕꯣꯕꯣꯏ ꯑꯃꯗꯤ ꯃꯣꯍꯣꯟꯅ ꯈꯨꯕꯥꯛꯀ ꯈꯨꯔꯒ ꯁꯦꯁ ꯅꯨꯄꯤ ꯐꯥꯕꯒꯤ ꯄ꯭ꯂꯥꯟꯒꯗꯤ ꯌꯥꯝ ꯐꯖꯅ ꯈꯪꯂꯤꯕ ꯄꯣꯠꯅꯤ ꯑꯩꯈꯣꯏꯗꯅ ꯐꯠꯇꯦ ꯍꯥꯏꯔꯒ ꯍꯦꯔꯥ ꯅꯕꯥꯅꯤꯒꯤꯅ ꯇꯧꯗꯣ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯗꯨꯅ ꯑꯗꯨ ꯄꯨꯊꯣꯔꯛꯄꯒꯤ ꯋꯥꯅꯤ ꯐꯔꯦꯁꯦ ꯍꯌꯦꯡ ꯑꯣꯏꯔꯕꯁꯨ ꯍꯪꯆꯤꯠꯄꯨ ꯑꯣꯏꯔꯕꯁꯨ ꯑꯗꯨꯃꯥꯏꯅꯅꯦ ꯀꯣꯂꯦꯖ ꯀꯥꯔꯛꯄꯗꯔ ꯍꯜꯂꯛꯄꯗꯔ ꯑꯃ ꯐꯥꯔꯁꯤ ꯑꯁꯨꯝꯅ ꯃꯣꯍꯣꯟ ꯅꯤꯃꯥꯏ ꯑꯃꯗꯤ ꯕꯣꯕꯣꯏ ꯃꯈꯣꯏꯁꯤꯡꯗꯣ ꯒꯤꯇꯥꯔꯥꯅꯤꯕꯨ ꯐꯥꯅꯅꯕꯒꯤꯗꯃꯛꯇ ꯊꯧꯔꯥꯡ ꯄꯨꯝꯅꯃꯛ ꯁꯦꯝꯕ ꯁꯥꯕ ꯂꯣꯏꯈ꯭ꯔꯤ ꯀꯗꯥꯏꯗ ꯐꯥꯕ ꯀꯗꯥꯏꯗ ꯇꯧꯕ ꯍꯥꯏꯗꯨꯅ ꯂꯣꯏꯅꯃꯛ ꯁꯦꯝ ꯁꯥꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯅꯨꯃꯤꯗꯥꯡ ꯑꯗꯨꯃꯗꯤ ꯃꯌꯨꯝꯗ ꯍꯟꯅꯔꯁꯤ ꯍꯥꯏꯗꯨꯅ ꯍꯟꯅꯈ꯭ꯔꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯅꯤ ꯒꯤꯇꯥꯔꯥꯅꯤ ꯃꯥꯒꯤ ꯃꯃꯥ ꯁꯅꯥꯔꯩ ꯑꯃꯗꯤ ꯕ꯭ꯔꯤꯖꯤꯠꯇ ꯃꯄꯥꯕꯨꯡꯒ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯃꯃꯥꯡꯒꯤ ꯍꯤꯡꯒꯣꯜ ꯑꯗꯣ ꯇꯧꯈꯥꯏꯃꯤꯟꯅꯔꯤ ꯁ꯭ꯀꯨꯜꯒꯤ ꯀꯣꯂꯦꯖꯀꯤ ꯃꯇꯝ ꯌꯧꯔꯛꯂꯦ ꯍꯥꯏꯗꯨꯅ ꯒꯤꯇꯥꯔꯥꯅꯤ ꯄꯔꯞ ꯂꯣꯏꯁꯤꯜꯂꯛꯂꯤ ꯃꯍꯥꯛꯇꯤ ꯀꯣꯂꯦꯖ ꯆꯠꯇꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯀꯣꯂꯦꯖ ꯆꯠꯅꯅꯕ ꯊꯣꯔꯛꯄꯗ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯃꯊꯪ ꯂꯣꯏꯅꯃꯛ ꯊꯣꯔꯛꯂꯤ ꯅꯥꯀꯜ ꯑꯃꯗꯅ ꯃꯣꯍꯣꯟ ꯅꯤꯃꯥꯏ ꯑꯃꯗꯤ ꯕꯣꯕꯣꯏ ꯒꯤꯇꯥꯔꯥꯅꯤꯅ ꯀꯣꯂꯦꯖ ꯂꯥꯛꯂꯤꯕ ꯑꯗꯣ ꯁꯪꯗꯨꯅ ꯃꯈꯣꯏꯅ ꯒꯤꯇꯥꯔꯥꯅꯤꯕꯨ ꯐꯥꯒꯗꯧꯔꯤꯕ ꯒꯥꯔꯤ ꯑꯆꯧꯕ ꯑꯗꯨꯗ ꯌꯦꯡꯂꯒ ꯂꯩꯔꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯕꯣꯕꯣꯏꯅ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯁꯤ ꯌꯥꯎꯔꯛꯂꯕꯗꯤ ꯀꯔꯝꯍꯥꯏꯅ ꯐꯥꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯔꯛꯄꯗ ꯅꯤꯃꯥꯏꯅ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯀꯔꯤꯃꯇ ꯈꯜꯂꯨꯅꯨ ꯍꯧꯖꯤꯛ ꯆꯠꯈꯤꯕꯗ ꯃꯃꯥꯟꯅꯕꯤꯁꯤꯡ ꯂꯥꯛꯂꯕꯁꯨ ꯍꯣꯔꯦꯟ ꯍꯜꯂꯛꯄꯗꯗꯤ ꯃꯥꯟꯅꯗꯕꯅꯤ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯂꯩꯔꯛ ꯑꯁꯤꯗꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯁꯤ ꯂꯣꯏꯅꯃꯛ ꯂꯩꯍꯧꯔꯅꯤ ꯑꯗꯨꯅ ꯃꯥꯒꯤ ꯂꯩꯔꯛꯇꯒꯤꯅ ꯃꯥꯒꯤ ꯃꯌꯨꯝ ꯌꯧꯕ ꯐꯥꯎꯕ ꯆꯪꯕꯒꯤ ꯂꯝꯕꯤ ꯑꯁꯤꯗ ꯐꯥꯒꯗꯕꯅꯤ ꯃꯥꯅ ꯁ꯭ꯀꯨꯜ ꯍꯜꯂꯛꯄ ꯃꯇꯝ ꯀꯣꯂꯦꯖ ꯍꯜꯂꯛꯄ ꯃꯇꯝꯁꯦ ꯂꯩꯀꯥꯏꯒꯤ ꯃꯤ ꯇꯥꯛꯄ ꯃꯇꯝꯗ ꯍꯦꯛ ꯍꯜꯂꯛꯄꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯇꯝ ꯑꯗꯨ ꯉꯥꯏꯔꯁꯤ ꯑꯁꯨꯝꯅ ꯊꯧꯔꯥꯡ ꯄꯨꯝꯅꯃꯛ ꯂꯣꯏꯔꯕꯗ ꯍꯧꯖꯤꯛꯇꯤ ꯒꯤꯇꯥꯔꯥꯅꯤ ꯀꯣꯂꯦꯖ ꯆꯠꯈꯤꯕꯗꯣ ꯍꯜꯂꯛꯄ ꯉꯥꯏꯔꯤ ꯌꯥꯝꯅ ꯋꯥꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯤ ꯍꯥꯏꯕꯒ ꯇꯧꯕꯒ ꯒꯤꯇꯥꯔꯥꯅꯤꯗꯣ ꯃꯥ ꯃꯇꯣꯝꯇ ꯂꯩꯔꯛ ꯑꯆꯧꯕꯗꯒꯤ ꯃꯈꯣꯏꯒꯤ ꯃꯌꯨꯝ ꯌꯧꯅꯅꯕ ꯆꯪꯉꯛꯂꯤ ꯑꯗꯨꯝꯅ ꯆꯪꯂꯛꯄ ꯑꯗꯨꯗ
ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯈꯥꯝꯂꯤꯕ ꯒꯥꯔꯤ ꯑꯆꯧꯕ ꯑꯗꯨꯗꯒꯤ ꯕꯣꯕꯣꯏꯗꯣ ꯀꯨꯝꯊꯔꯛꯏ ꯑꯗꯨꯒ ꯏꯉꯛ ꯉꯛꯄ ꯁꯥꯗꯨꯅ ꯑꯦ ꯒꯤꯇꯥꯔꯥꯅꯤ ꯀꯣꯂꯦꯖ ꯍꯜꯂꯛꯂꯕ꯭ꯔꯣ ꯅꯪꯕꯣ ꯒꯤꯇꯥꯔꯥꯅꯤꯅ ꯍꯣꯏ ꯍꯜꯂꯛꯑꯦ ꯑꯁꯣꯝꯅ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤꯕꯗꯨꯗ ꯕꯣꯕꯣꯏꯅ ꯉꯥꯏꯈꯣꯅꯦ ꯅꯪꯕꯣ ꯅꯠꯇꯦꯅꯦ ꯑꯩꯈꯣꯏꯒꯥꯁꯤ ꯎꯕꯁꯤꯗ ꯅꯪꯒꯤ ꯅꯃꯤꯠꯇ ꯁꯔꯣꯏ ꯉꯔꯣꯏ ꯑꯣꯛꯅꯕ ꯑꯣꯏꯅ ꯎꯔꯕ꯭ꯔꯣ ꯉꯥꯏꯈꯣꯁꯦ ꯑꯩ ꯅꯉꯣꯟꯗ ꯋꯥ ꯑꯝꯇꯪ ꯍꯥꯏꯒꯦꯅ ꯉꯥꯏꯔꯝꯂꯤꯕꯅꯤ ꯑꯦ ꯑꯇꯩ ꯅꯠꯇꯦꯀꯣ ꯁꯤꯗꯤ ꯆꯨꯝꯅ ꯀꯩꯅꯣꯝꯒꯤꯅꯤ ꯅꯪꯒꯤ ꯃꯔꯝ ꯅꯠꯇꯦ ꯍꯥꯏꯕ ꯑꯃꯨꯛꯇ ꯉꯥꯏꯈꯣꯃꯤ ꯒꯤꯇꯥꯔꯥꯅꯤ ꯅꯪꯕꯣ ꯑꯗꯨꯝꯅ ꯕꯣꯕꯣꯏꯅ ꯇꯥꯅ ꯋꯥ ꯍꯥꯏꯔꯛꯄꯗꯨꯗ ꯒꯤꯇꯥꯔꯥꯅꯤꯅ ꯀꯔꯤꯅꯣꯃꯤ ꯕꯣꯕꯣꯏ ꯍꯥꯏꯗꯨꯅ ꯂꯦꯞꯄꯤ ꯃꯇꯝ ꯑꯗꯨꯗ ꯕꯣꯕꯣꯏꯅ ꯅꯪꯒ ꯍꯦꯛ ꯆꯠꯃꯤꯟꯅꯕ ꯅꯃꯥꯟꯅꯕꯤ ꯃꯁꯝ ꯈꯔ ꯁꯥꯡꯕ ꯅꯣꯛꯄꯗ ꯔꯥꯁꯤ ꯂꯩꯕꯤꯗꯨ ꯃꯗꯨ ꯑꯃꯨꯛꯇꯪ ꯑꯩꯒ ꯍꯥꯏꯅꯗꯕ ꯌꯥꯗꯦ ꯒꯤꯇꯥꯔꯥꯅꯤꯅ ꯀꯅꯥꯅꯣ ꯑꯃꯨꯛ ꯑꯩꯗꯤ ꯀꯔꯤꯝ ꯈꯪꯗꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯁꯨꯝ ꯆꯠꯂꯤ ꯃꯇꯝ ꯑꯗꯨꯗ ꯕꯣꯕꯣꯏꯅ ꯒꯤꯇꯥꯔꯥꯅꯤꯗꯣ ꯃꯅꯥꯛꯇ ꯑꯁꯨꯝ ꯆꯪꯁꯤꯟꯗꯨꯅ ꯒꯥꯔꯤ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯒꯤꯇꯥꯔꯥꯅꯤꯗꯣ ꯁꯨꯝ ꯍꯣꯏꯖꯤꯜꯂꯤ ꯒꯤꯇꯥꯔꯥꯅꯤꯅ ꯕꯣꯕꯣꯏꯅ ꯃꯅꯥꯛ ꯆꯪꯁꯤꯜꯂꯛꯄꯗꯨꯗ ꯑꯁꯨꯝ ꯍꯟꯗꯣꯛꯄꯗ ꯒꯥꯔꯤ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯑꯁꯨꯝ ꯆꯪꯁꯤꯜꯂꯤꯕꯅꯤ ꯇꯧꯔꯤꯕ ꯄ꯭ꯂꯥꯟ ꯑꯗꯨꯗꯤ ꯒꯤꯇꯥꯔꯥꯅꯤꯗꯤ ꯈꯪꯖꯕ ꯅꯠꯇꯦ ꯕꯣꯕꯣꯏꯅ ꯆꯪꯁꯤꯜꯂꯛꯄꯗꯨꯗ ꯍꯟꯇꯣꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯟꯇꯣꯛꯄꯗ ꯒꯥꯔꯤ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯆꯪꯁꯤꯜꯂꯛꯄꯒꯤ ꯋꯥꯅꯤ ꯃꯇꯝ ꯑꯗꯨꯗ ꯕꯣꯕꯣꯏꯅ ꯅꯪꯉꯣꯟꯗ ꯍꯥꯏꯔꯕꯁꯨ ꯌꯥꯗ꯭ꯔꯦ ꯅꯃꯥꯟꯅꯕꯤ ꯍꯥꯏꯕꯤꯌꯨ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯅꯠꯇꯦꯅꯤ ꯅꯪꯅ ꯑꯩꯈꯣꯏꯁꯤ ꯌꯥꯝꯅ ꯐꯠꯇꯅ ꯎꯔꯕꯒꯤ ꯋꯥꯔꯕ ꯍꯥ ꯒꯤꯇꯥꯔꯥꯅꯤꯅ ꯎꯕꯒꯤ ꯋꯥ ꯅꯠꯇꯦ ꯏꯃꯤꯠꯁꯤꯅ ꯂꯣꯏꯅꯃꯛ ꯈꯪꯅꯕ ꯎꯔꯕ ꯉꯥꯛꯇꯅꯤ ꯅꯈꯣꯏꯁꯤꯃꯨ ꯑꯣꯛꯇꯕ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯁꯤꯗ ꯀꯅꯥ ꯂꯩꯔꯤꯒꯦꯅꯦ ꯑꯗꯣꯝꯅ ꯍꯥꯏꯔꯛꯄꯗ ꯕꯣꯕꯣꯏꯅ ꯑꯗꯨ ꯇꯥꯔꯗꯤ ꯑꯩꯈꯣꯏꯁꯤ ꯀꯌꯥꯒꯤ ꯃꯇꯤꯛ ꯑꯣꯛꯇꯕꯒꯦ ꯍꯥꯏꯕꯗꯨ ꯉꯁꯤꯗꯤ ꯅꯪ ꯈꯪꯍꯟꯕ ꯇꯥꯔꯦꯗꯅ ꯑꯗꯣꯝꯅ ꯍꯥꯏꯔꯛꯄꯗ ꯒꯤꯇꯥꯔꯥꯅꯤꯅ ꯀꯔꯤꯕ ꯍꯧꯖꯤꯛꯀꯤꯗꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯕꯣꯕꯣꯏꯅ ꯍꯣꯔꯦꯟ ꯍꯥꯏꯔꯒ ꯂꯥꯛꯑꯣꯁꯦ ꯍꯥꯏꯗꯨꯅ ꯃꯉꯛ ꯁꯝꯗꯣ ꯇꯥꯞ ꯄꯥꯏꯔꯛꯄꯗ ꯒꯥꯔꯤꯒꯤ ꯊꯣꯡ ꯑꯗꯣ ꯁꯠ ꯍꯥꯡꯇꯣꯔꯛꯏ ꯃꯗꯒꯤꯗꯤ ꯒꯤꯇꯥꯔꯥꯅꯤꯗꯣ ꯒꯥꯔꯤ ꯃꯅꯨꯡꯗ ꯂꯥꯛꯇꯅ ꯏꯟꯁꯤꯟꯈ꯭ꯔꯤ ꯃꯅꯨꯡꯗ ꯂꯩꯔꯝꯕ ꯅꯤꯃꯥꯏꯅ ꯒꯤꯇꯥꯔꯥꯅꯤꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯗꯨꯅ ꯚ꯭ꯔꯪ ꯆꯤꯡꯁꯤꯟꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯒꯥꯔꯤꯒꯤ ꯊꯣꯡ ꯑꯗꯣ ꯀꯝ ꯂꯣꯟꯁꯤꯟꯗꯨꯅ ꯃꯣꯍꯣꯟꯅ ꯒꯥꯔꯤ ꯑꯗꯣ ꯈꯨꯗꯛꯇ ꯁ꯭ꯇꯥꯔꯠ ꯇꯧꯗꯨꯅ ꯊꯧꯈ꯭ꯔꯤ ꯍꯥꯏꯕꯒ ꯇꯧꯕꯒ ꯃꯐꯝ ꯑꯗꯣ ꯏꯇꯥꯛꯄ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯀꯅꯥ ꯑꯃꯠꯇꯅ ꯈꯪꯍꯧꯗ꯭ꯔꯤ ꯅꯥꯀꯜ ꯑꯃꯗꯅ ꯁꯥꯟꯅꯔꯩ ꯑꯃꯗꯤ ꯕ꯭ꯔꯤꯖꯤꯠꯇ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯁꯟꯙ꯭ꯌꯥ ꯆꯪꯂꯕ ꯃꯇꯝꯁꯤ ꯐꯥꯎꯕꯗ ꯃꯆꯥꯅꯨꯄꯤ ꯒꯤꯇꯥꯔꯥꯅꯤ ꯍꯜꯂꯛꯇꯕ ꯑꯁꯤꯗ ꯊꯋꯥꯏ ꯌꯥꯝꯅ ꯋꯥꯖꯔꯤ ꯃꯈꯣꯏꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯍꯪꯂꯨꯔꯤ ꯑꯁꯨꯝ ꯍꯪꯅꯔꯤꯉꯩꯗ ꯅꯨꯃꯤꯠꯇꯤ ꯄꯨꯡꯇꯥ ꯇꯥꯁꯤꯜꯂꯛꯂꯤ ꯃꯌꯥꯝꯁꯨ ꯃꯔꯥꯡ ꯒꯤꯇꯥꯔꯥꯅꯤꯕꯨ ꯊꯤꯕ ꯌꯥꯎꯔꯛꯂꯤ ꯃꯈꯣꯏ ꯈꯔꯅ ꯑꯇꯩ ꯃꯃꯥꯟꯅꯕꯤꯁꯤꯡꯗ ꯆꯠꯇꯨꯅ ꯍꯪꯂꯨꯔꯤ ꯃꯈꯣꯏꯅ ꯃꯃꯥꯟꯅꯕꯤꯁꯤꯡꯒꯤ ꯃꯅꯥꯛꯇ ꯒꯤꯇꯥꯔꯥꯅꯤꯗꯣ ꯅꯈꯣꯏꯒ ꯀꯌꯥꯝ ꯊꯦꯡꯅ ꯀꯣꯂꯦꯖ ꯍꯟꯃꯤꯟꯅꯔꯛꯈꯤꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯨꯔꯒ ꯍꯜꯂꯛꯄꯗ ꯉꯁꯥꯏ ꯃꯣꯍꯣꯟ ꯅꯤꯃꯥꯏ ꯑꯃꯗꯤ ꯕꯣꯕꯣꯏ ꯃꯈꯣꯏ ꯑꯍꯨꯝꯅ ꯒꯤꯇꯥꯔꯥꯅꯤꯕꯨ ꯐꯥꯈꯤꯕ ꯖꯒꯥ ꯑꯗꯨꯃꯛꯇꯗ ꯒꯤꯇꯥꯔꯥꯅꯤꯒꯤ ꯈꯣꯡꯎꯞ ꯅꯥꯝꯃ ꯑꯃꯒ ꯑꯗꯨꯒ ꯒꯤꯇꯥꯔꯥꯅꯤꯅ ꯄꯥꯏꯈꯤꯕ ꯃꯣꯕꯥꯏꯜ ꯐꯣꯟꯒ ꯇꯥꯗꯨꯅ ꯂꯩꯔꯝꯂꯤ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯁꯤꯟꯗꯨꯅ ꯀꯔꯤꯅꯣ ꯁꯤꯗꯤ ꯒꯤꯇꯥꯔꯥꯅꯤꯒꯤ ꯈꯣꯡꯎꯞ ꯅꯥꯝꯃ ꯅꯠꯇ꯭ꯔꯅꯦ ꯃꯥꯅꯤꯅꯦ ꯑꯗꯨꯒ ꯁꯤꯅ ꯃꯍꯥꯛꯀꯤ ꯃꯣꯕꯥꯏꯜꯅꯤ ꯃꯥꯗꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯕ ꯑꯁꯨꯝꯅ ꯃꯌꯥꯝꯗꯣ ꯆꯤꯡꯅꯔꯛꯄꯗꯒꯤ ꯒꯤꯇꯥꯔꯥꯅꯤꯗꯣ ꯃꯐꯝꯁꯤꯗꯒꯤ ꯐꯥꯔꯝꯒꯗꯕ ꯃꯥꯜꯂꯤ ꯍꯥꯏꯔꯤ ꯑꯗꯨꯒ ꯒꯥꯔꯤ ꯑꯃ ꯌꯥꯝꯅ ꯀꯟꯅ ꯊꯧꯈꯤꯕꯒꯤ ꯃꯑꯣꯡꯗ ꯆꯀꯥꯒꯗꯣ ꯁꯤꯠꯈꯤꯕꯒꯤ ꯆꯀꯥ ꯃꯔꯝ ꯁꯥꯡꯅ ꯇꯥꯔꯤꯕꯗꯨꯗ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯈꯪꯂꯤ ꯒꯤꯇꯥꯔꯥꯅꯤꯗꯣ ꯐꯥꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯑꯗꯨꯕꯨ ꯀꯅꯥꯅ ꯐꯥꯔꯤꯕꯅꯣ ꯀꯗꯥꯏꯗ ꯄꯨꯈ꯭ꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯃꯗꯤ ꯈꯪꯗ꯭ꯔꯦ ꯁꯥꯟꯅꯔꯩ ꯑꯃꯗꯤ ꯕ꯭ꯔꯤꯖꯤꯠꯇ ꯒꯤꯇꯥꯔꯥꯅꯤꯕꯨ ꯐꯥꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯂꯛꯄꯗ ꯊꯋꯥꯏ ꯑꯃꯨꯛꯀ ꯍꯦꯟꯅ ꯋꯥꯖꯔꯤ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯌꯥꯝꯅ ꯃꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯕꯨ ꯀꯣꯜꯂꯤꯕ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯆꯠꯇꯨꯅ ꯀꯝꯄ꯭ꯂꯦꯟ ꯑꯃ ꯇꯧꯔꯨꯔꯦ ꯑꯗꯨꯕꯨ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯐꯥꯈꯤꯕ ꯑꯣꯏꯔꯝꯂꯣꯏ ꯆꯦꯟꯈꯤꯕꯒ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯅ ꯅꯣꯡꯉꯥꯜꯂꯒ ꯄꯥꯎ ꯍꯥꯏꯗꯣꯛꯄ ꯂꯥꯛꯄꯗ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯏꯔꯦꯇꯅ ꯊꯥꯗꯣꯔꯛꯂꯤ ꯄꯨꯂꯤꯁꯀꯤ ꯑꯁꯤꯒꯨꯝꯕ ꯊꯧꯁꯥ ꯋꯥꯁꯥꯗꯕ ꯑꯁꯤꯗ ꯃꯈꯣꯏ ꯃꯌꯥꯝꯗꯣ ꯌꯥꯝꯅ ꯄꯦꯟꯅꯗꯦ ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯍꯥꯏꯔꯨꯔꯅꯤ ꯃꯌꯨꯝ ꯇꯝꯅ ꯑꯗꯨꯃꯛ ꯍꯜꯂꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯁꯥꯟꯅꯔꯩ ꯑꯃꯗꯤ ꯕ꯭ꯔꯤꯖꯤꯠꯇ ꯃꯥꯡꯒꯣꯜꯗ ꯃꯌꯥꯝꯒ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥ ꯇꯥꯅꯗꯨꯅ ꯐꯝꯂꯒ ꯂꯩꯔꯤ ꯑꯗꯨꯕꯨ ꯃꯇꯝꯗꯤ ꯑꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯂꯤ ꯆꯥꯛ ꯏꯁꯤꯡꯁꯨ ꯑꯃꯠꯇ ꯊꯣꯡꯗ꯭ꯔꯦ ꯂꯥꯛꯂꯤꯕꯁꯤꯡ ꯑꯗꯨꯅ ꯁꯥꯟꯅꯔꯩ ꯑꯃꯗꯤ ꯕ꯭ꯔꯤꯖꯤꯠꯇꯗ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯅꯕ ꯇꯧ ꯍꯥꯏꯔꯨꯕꯗꯁꯨ ꯆꯥꯛ ꯀꯔꯤꯃꯠꯇ ꯆꯥꯅꯤꯡꯗꯦ ꯏꯆꯥꯒꯤ ꯃꯁꯛ ꯎꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯔꯣꯏ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟ ꯂꯩꯔꯤ ꯂꯥꯛꯂꯤꯕꯁꯤꯡ ꯑꯗꯨꯁꯨ
matamdi asum thengilaklaba numidangi pung 8:10 tasalaklabanina ama chatki ani chatki mahai loinamak chatnakri hayeng ayukto aikhoi oina laklage aduga kari tawsiga hayo tanarasi hairamlaga loinamak chatnakhi sanarai amadi Bridget-tasu imungda changduna kaidawsige haiduna makhoi anido tufak tufai chanduna phamli imungda sum phamlambadagi sanaraidi mapana thoktuna machanupibu kauraduna kappa haurakli tawriba sida Bridget-tana tahoidine nangbo haiduna imungda tapna pusankhi masigi matung matamdi asum haukri ahingi matam oraklabada Bridget-tadi ayuk nungthilgi thabak wanaga surubaga adumak tumthakri sanaraidi machanupigi wakhalda haujik phawba kaptuna leiri tumthabaga yadi tanja aduda makhoigi yumgi thongodo dong lawngo thillaga nunghingnana magi machanupigi taranina mamabu kaurakli khonjat adu tabada sanarido phamungdagi kumthaduna ima lakle haiduna senthorakli wari asigi ahanba tangkak matang asida lusinjari mathangi tangkak singda kari kamdorokpagi haibadu mayam punna ngaiminarasi mayambu aroibada amukka hanna khurumjari